saknairaba inventor amagi warini. Mahakna piklingi punsi araiba nungaiba punsi ama oiba phanglakti. School da oza singna mimanadre mental illness nare haiba adugumlaba nipamasa amani. Mahak 1847 gi February tang taraga mathoida Ohio gi Milan kauba mafam asida pokhi. Mahak Samuel amasung Nancy gi aroiba Taret suba machanupani. Tha khara khaktamak school kaduna mahi tamki. Mahaki iba paba arithmetic haibadi angka gi oiba saruk sing pumnamak mahaki apopi mamana informal education oina takpi tambirakhi. Mahak yamna ngaingamdaba khangningbana langtaknaba adugumlaba mahiroi amani. Mahaki mapung oiba punsi pumnamak mahaki mahai asi mathanta pajaduna haurakhi. Mahakna mahaki sahi tara ka hundai suropa matamda Port Huron dagina Detroit fauba sienba local train asigi marakta khabar amasung mithai yonduna sen tanba haurakhi. Mahakna formal education oina school karigai matamda noma chithi amaga loina mahakna school dagi mayum tamna halakhi. Mahakna yum hek yobaga chithi dul mamada piraduna hairakhi. Ima ekhoigi ojana ima nang khaktamak pahallu hain hairakhi. Mamana paba haurai masana kari haribano ima hain hanakhi. Mamana ngaitang tumina leraga ibungo nahak ase genius ni laipok ni hain hairai. School asida nangi nasagi matik sab oja leite nangi nasa si genius ni haina hairakpani haina mama duna masada tamki. Laikai miyam pumnamakna hariba nupa masa si makok bera leraba mental illness naraba mima nadraba nupa masani haina ngangnarami. Adubu mahaki skill gi oiba development gi hiramda mahak thijinba paba lepan haite. Mahakna piklingai dagi apangwa potse yonduna sel talakhi. Phanglakpaduna mahakna sahi tara suba matamda masagi oiba laboratory ama hangdoksakhi. Adubu laibak thibadi naha oina mahaki experiment sangyeng amada mahaki taba ngambagi pangal mangki. Adubu mahak challenge amagdamak hanba kaubadi leite. Mahak thabak mafam anidagi mahakbu tangthokpirakhi. Thabak mangam sande mai pakna thabak pangthokpa ngamdi haiduna thabak khudingmaktagi mahakbu tangthokpirakhi. Laibak thiba amadagi laibak thiba haibaduni mahaki mama adusu mahakna sahi kunga mari sorpa matamda taibangpal thadokki. Lonana mahaki apokpa mapa adusu thabaktagi potharami. Mahaki imung mapung phana lekha taraba ama haibadu oire. Maduna mahaki honaba kanbadu lekha tahanbadi oidri. Mahakna khale madudi aina aigi punsi ama hongan baibasi kanamatana aibu hongan bigedaba natti ai khaktana hongjagadabani haibasi mahakna khalake. Nongmada mahakna pung 19 mahaki pandam amagidamak honaba lepti. Matam thadari honari. Atei atopa amata choisoktana mahakna tawriba mahakna chinjariba punama aduda masamak nungaijaba adu phorame. Ihan hana putokhiba si electronic board recorder asini. Hariba electronic board recorder asina tawdoriba si matamduki voter singna mahaki vote pi matamda khotna iduna pirami. Masibu muthatlaga isam samna yes no haina irai laina vote piba yabagi switch makhal lamane. Masidagi mahaki turning point haibado oiba horakhi. Madudagi mahaki mamana ba amagi khothangdagi mahak New York City da lakhi. Mafam aduda ihan hana mahakna universal stock printer kauba machine amaksu mahakna invent tawki. Madudagi mahakna $40,000 tanba ngamki. Mafam duda mahakna prithibigi khwaidagi ihan hanba invention factory ama linkhatkhi. Mathangda mafam duda mahakna phonograph amagasu develop tawki. Masina khonjel asibu record tawraba matung taba yaba audible sound da puthokhanba asini. Masidagi prithibi pumbada mahakpu sakhangba haurakhi. Mahaki punsigi invention singi manungda khwaidagi singthanariba narena madubu mataw karano puthokibage haibasi masi matanga mayam taminakisi. Video asina haubadagi mayamna thamjarakliba miyoy asi atei kanas nate akhoina khangnariba the inventor of electric bulb Thomas Alva Edison ni. Mahakna mahaki asuk nuksijarabi mamana naduna lariba matamda mafam duda laying nanaba hospital mafam aduda matik chaba mangal haibadi light ki khudong chaba si phangkhidi. Matamda mahakna khanki mahaki
ꯃꯃꯥꯒꯤ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯑꯁꯤꯗ ꯃꯉꯥꯜ ꯍꯥꯏꯕꯁꯤꯗꯤ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯜꯂꯒꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯋꯥꯁꯛ ꯑꯣꯏꯈꯤ ꯃꯍꯥꯛꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯜꯕ ꯑꯁꯤ ꯄꯨꯊꯣꯛꯇ꯭ꯔꯤꯉꯩꯗ ꯄꯨꯊꯣꯛꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ 10,000 ꯍꯦꯟꯕ ꯑꯦꯇꯦꯝ ꯀꯌꯥ ꯆꯥꯡꯌꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏ ꯃꯍꯥꯛ ꯃꯥꯏꯊꯤꯈꯤꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯄꯥꯟꯗꯝ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯜꯕ ꯑꯁꯤ ꯄꯨꯊꯣꯛꯄ ꯃꯇꯝꯗ 10,000 ꯍꯦꯟꯕ ꯂꯝꯕꯤ ꯀꯌꯥ ꯑꯃ ꯐꯪꯈꯤ ꯍꯥꯏꯕꯁꯤꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯈꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯖꯕ ꯍꯥꯏꯕꯁꯤꯅꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯃꯥꯅ ꯄꯥꯈꯤꯕ ꯆꯤꯊꯤ ꯑꯗꯣ ꯃꯍꯥꯛꯅ ꯅꯣꯡꯃ ꯊꯦꯡꯅꯈꯤ ꯆꯤꯊꯤꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯈꯤ ꯃꯗꯨꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤ ꯃꯦꯟꯇꯦꯜ ꯏꯜꯅꯦꯁ ꯅꯥꯔꯦ ꯍꯥꯏꯅ ꯏꯔꯝꯈꯤ ꯑꯗꯨꯅ ꯁ꯭ꯀꯨꯜꯗ ꯊꯥꯔꯛꯂꯅꯨ ꯌꯨꯝꯗ ꯑꯗꯨꯝ ꯍꯣꯠꯅꯔꯣ ꯍꯥꯏꯅ ꯏꯔꯛꯈꯤ ꯃꯁꯤꯗꯅꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯃꯃꯥꯅ ꯆꯥꯎꯔꯕ ꯔꯣꯜ ꯑꯃ ꯂꯧꯈꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛꯇ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯀꯤ ꯏꯟꯚꯦꯟꯁꯟ ꯈꯨꯗꯤꯡꯃꯛ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯜꯕ ꯄꯨꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯃꯥꯅꯅꯤ ꯍꯥꯏꯅ ꯀꯟꯐꯔꯦꯟꯁ ꯀꯌꯥꯗ ꯃꯍꯥꯛꯄꯨ ꯎꯅꯕ ꯀꯌꯥꯗ ꯐꯣꯡꯗꯣꯛꯈꯤ